Lakhipuronline putoksaba October ki tang tara sagol se numit ki Khomjinba Pao tabirase ahanbada maroi Pao Assam ki district marida Armed Forces Special Power Act rasi makhatana thataruk amaga sangdokan khre Tata Group ki chairman oramba amadi leibak asigi maming leiraba industrialist Ratan Tata laikhitre Silchar municipality na konba lambi singda Durga Puja na maram oiraga October 13 phawba gari chathok chasinda athingba khara thamkhre Kasar gi kalainda murti saba loisindringaida sabagi advance senpham lausilaga lai saba kangbu chenkhre Turkey airplane gi pilot ama plane thauna masangam laktabadagi plane manungda sire amasung kumja lising ani ga kunmari gi oina meyoi ahumda chemistry da Nobel Prize pinana balau thokre Hauzik mapung oiba pau tabirase Assam gi district marida the Armed Forces Special Powers Act asi rajya asigi Tinsukia Dibrugarh Charaideo amasung Sibsagar jila mari asida makhata na tha taruk amaga sangdokan khre Bangladesh ta thokiba irang aduna maram oiraga hairiba jila sing asibu makhata na disturbed area oina act asi October gi tang amadagi hauraga tha taruk amaga makhata na chanakhi gani hairi Panbayai haukiba chahida Jorhat Golaghat Karbi Anglong amasung Dima Hasau na chingba jila dagi apaspa lokthokraba matungda Assam gi hairiba Tinsukia Dibrugarh Charaideo amasung Sibsagar jila mari asidata apaspa chanaduna leirakhibani Tata Group ki chairman oramba amadi leibak asigi maming leiraba industrialist Ratan Tata laikhitre ngarang October ki tang mapan Tata Memorial Hospital Mumbai da mahang laikhidabani laikhidaba matamda masagi chahi marfu taruk sukhre leibak asigi thijin humjin bagi lamda lairik laisu haksel amati atai hiram kayada mahakna mateng panglamdaba maiki amata leiramde highway yai mahak nupi na hathi khide Tata Group ki founder Sagnairaba Jamshedji Tata gi masunupani Durga Puja na maram oiraga Silchar municipality na konba lambi singda October gi tang 13 phawba ayuki pung 8 dagi Silchar sahar manungda makal khudingi gari sing changbada athingba thamle Assam Meghalaya Tripura Mizoram rajya ki passenger bus sing amasung super bus sing ayuki pung 8 matungda Ramnagar Nagatila Rongpur amadi Raigad dagi chathok sasin tawgani Karimganj Hailakandi lambi ki passenger gari sing Ramnagar dagi chathok sasin tawgani asumna Lakhipur Udarbon amasung Manipur ki passenger gari sing Ramkrishna petrol pump tagi aduga Sonai Mizoram ki gari singna Jangiana point tagi aduga Masimpur lambi ki gari singna Tarapur Raigad tagi amadi Duarbon chatpagi gari singna Kathal point tagi chathok sasin tawgani hairi Murti saba loisindringaida sabagi advance senpham lausilaga lai saba kangbu chenkhibana Kasargi kalainda Durga Puja gi committee kamarom makokta makhut habnare hairi Panchami nimitta Puja committee gi miyoi singna Durga gi murti lawba lakpa matamda saba loisilamdaba murti yankhairom thengnakhibani committee gi miyoi singdagi advance senpham lauraga lai saba miyoi sing adu chenkhibani hairi pawasi phangbadagi kalain police gi miyoi singsu mafam aduda thunglakhi Mukhyamantri Dr. Himanta Biswa Sarma na mahaki social media X ta thaturok warol amada online stock trading wathok amari lenaba case nipumathoi CBI na thijilagani haikre athuba matamda hiramasida achumba wayal ama porakpa ngamnanaba Assam lengakna pangba yapa mateng pangani su haikre matam khara jaithok luraba lining thau sanam hei temple board na sinduna pangthokadaba Mitei Puyawari liba changdamnabagi thoram lakliba October gi 19 irai numita lining thau sanam hi temple board asigi sanglenda nungtil gi pung 12 makhai dagi pangthok lagani haina wairokpam sajo sanglakpa wari liba loisang lining thau sanam hi temple board gi pau amada hairi More town amadi masigi akoibada laiba kuki kulsingda kuki nataba atopa phuruk ki miyoi changbada athingba pibadagi border town asida laiba atopa phuruk ki miyoi sing mapamadu thadoktuna chatnaba haure hairi more border thingkhiba amadi hojik oiriba piba masina laloninte ki thabak su lepkibana awaba mayok naringai chairak asida thawong asina atopa phuruk singi miyoi singda hena awaba mayok na halle hairi
New Delhi dangarang pangthokiba All India Institute of Ayurveda AIIA gi tarit suba foundation degi haudok thoromda leibak asigi Rashtrapati Draupadi Murmuna hawgalagliba nahasingda Ayurveda ka mari leinaba thabak kaya hongdoktuna mahusagi pothokdagi sungba hidak langthak marang kaina phanghanabagi apama phongdokre leibak asida haukiba chahi khara asida Ayurveda ki college singda mahiroi singna mingchanbagi chang yamna helakle hairaduna matik chaba Ayurvedic ki doctor singsu masing helaklagani haibagi mahakna thajabasu phongdokhi Seat Marfutara Laiba Haryana Bidhan Sabha Mikhalda BJP na seat Nipunipan Phangduna ahumlak suba oina BJP na lengak pairagani Mikhalda akanba lamba oikiba Congress na seat 38 phangkhe Nayab Singh Saini na Haryana gi Chief Minister oiragani Laibak asigi khwaidagi ina kaira khunbanupi Sabitri Jindal handaki Mikhal asida BJP na ticket piraktabadagi Haryana gi Hisar Assembly seat tagi independent candidate oina Mikhal thengladuna mahaki naknaba lamba oikiba BJP gi mirep Kamal Gupta amadi Congress mirep Ram Nibas Parabo mahakna maithiba pikre Sabitri Jindal hojik phawbagi oinadi BJP ta yawbagi walai trabasu machanupa Nabin Jindal BJP ki member ni hairi masagi chahi 63 surabi Sabitri maming lairaba steel industry gi mapu leikitraba Om Prakash Jindal gi loina bini amaromda seat marputara laiba Jammu Kashmir Bidhan Sabha Mikhalda Jammu and Kashmir National Conference JKNC na seat nipunitoi phangduna chauna mai pakre Indian National Congress na seat taruk phangki Jammu Kashmir da National Conference amati Congress na sarkar semlagani panbayai Mikhal asida BJP na seat 18 phangki JKNC gi Amar Abdullah na Chief Minister oigadori Turkey airplane gi pilot ama plane thona masang amlaktabadagi plane manungda sire masagi chahi 58 suraba captain Pelivan na US tagi Istanbul tamna pairingaida khanghodana masang amlaktabadagi plane manungda adumak sikhibani hairi mahaki second pilot amasung co-pilot na makhatana mathau pangthokpaga loinana Airbus A350 plane adu New York da emergency landing tawkhibani hairi Kumja lising aniga kunmari ki oina David Becker, Demis Hassabis amasung John Jumper da chemistry da Nobel Prize pinana balauthokre mana asi makoi ahum punna phangminaragani protein structure design da makoi na laukiba thodang bu sakhangladuna Nobel Committee gi maige de gi ngarang jumsakaisha namita Royal Swedish Academy of Sciences na makoi ahum gi ming lauthokibani David Becker amadi John Jumper USA dagini aduga Demis Hassabis na Britain gini Aroibada Maroiba Pao Amukhanna Assam gi district Marida Armed Forces Special Power Act Ekrasi Makhata na Thataruk amaga sangdokan khre Tata Group ki chairman oramba amadi Laibak asigi maming lairaba industrialist Ratan Tata laikitre Silchar Municipality na Konba Lambi Singda Durga Puja na maram oiraga October 12 phawba gari chathok sesinda athingba khara thamkre Kasar gi kalainda murti saba loisindringaida sabagi advance senpham lausilaga lai saba kangbu chenkhre Turkey airplane gi pilot ama plane thona masang amlaktabadagi plane manungda sire amasung kumja lising ani ga kunmari gi oina mioi ahumda chemistry da Nobel Prize pinana balauthokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare